ꯈꯥꯡꯉꯕꯣꯛꯇ BJPꯒꯤ ꯋꯥꯀꯔꯁꯤꯡꯅ JDUꯒꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁ ꯊꯨꯒꯥꯏꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯐꯨꯔꯝꯂꯦ꯫ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ KH ꯃꯦꯟꯖꯣꯔ ꯃꯉꯥꯡꯒꯤ ꯋꯥꯀꯔꯁꯤꯡꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1ꯒꯤ ꯄꯣꯂꯤꯡ ꯅꯝꯕꯔ 35/10 ꯑꯃꯁꯨꯡ 35/11 ꯗ ꯍꯥꯡꯕ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ ꯍꯥꯏꯕꯗꯤ JDUꯒꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁ ꯊꯨꯒꯥꯏꯔꯝꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯣꯝ ꯀꯥꯞꯄꯒ ꯂꯣꯏꯅꯅ JDUꯒꯤ ꯋꯥꯀꯔ ꯅꯨꯄꯥ ꯅꯨꯄꯤꯀꯌꯥ ꯐꯨꯔꯝꯂꯦ ꯍꯥꯏꯔꯤ꯫ BJPꯒꯤ ꯋꯥꯀꯔꯁꯤꯡꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1 ꯄꯣꯂꯤꯡ ꯅꯝꯕꯔ 35/10 ꯗꯒꯤ ꯊꯣꯛꯆꯣꯝ ꯂꯛꯁꯃꯟ ꯆꯍꯤ 63 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯆꯍꯤ 19 ꯐꯨꯔꯝꯕꯗꯨꯗ ꯂꯛꯁꯃꯟꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯊꯕꯥꯛꯇ ꯀꯥꯎꯔꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯐꯨꯕ ꯎꯕꯗ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯂꯛꯁꯃꯟꯒꯤ ꯃꯆꯟꯅꯨꯄꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤꯒꯤ ꯊꯕꯥꯛꯇ ꯀꯥꯎꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯄꯣꯂꯤꯡ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯨꯃꯇꯤ ꯀꯧꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁꯇ ꯃꯤ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯖꯤꯞꯁꯤ 3ꯗ ꯂꯥꯛꯄ BJPꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ JDUꯒꯤ ꯐꯤꯔꯥꯜ ꯐꯨꯛꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯦꯝ ꯁꯥꯔꯤꯕꯅꯣ, ꯀꯅꯥꯅ JDUꯒꯤ ꯀꯦꯝ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯅꯔꯤꯉꯩꯗ ꯊꯣꯛꯆꯣꯝ ꯂꯛꯁꯃꯟꯅ ꯀꯩꯗꯧꯅꯔꯕꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯅ ꯂꯛꯁꯃꯟꯕꯨ ꯅꯥꯂꯥꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯕꯅꯤ꯫ ꯃꯕꯨꯡꯗ ꯐꯨꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯆꯔꯛꯄꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤꯒꯤ ꯊꯕꯥꯛꯇꯁꯨ ꯈꯣꯡꯅ ꯀꯥꯎꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯨꯃꯇꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯗꯤ ꯃꯃꯥ ꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯡꯗ BJPꯒꯤ ꯋꯥꯀꯔꯁꯤꯡꯅ ꯅꯣꯡꯃꯩꯅ ꯅꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ, BJPꯒꯤ ꯃꯤꯔꯦꯞ ꯃꯦꯟꯖꯣꯔ ꯃꯉꯥꯡꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯐꯨꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕꯔꯥ, ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯆꯨꯝ ꯑꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ngarang ꯖꯤꯞꯁꯤꯗ ꯂꯥꯛꯈꯤꯕ BJPꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯈꯪꯍꯧꯕ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ L ꯕꯤꯔꯋꯟ ꯑꯄꯣꯛꯄ ꯕꯤꯃꯣꯜ ꯆꯟꯗ꯭ꯔ, L ꯔꯣꯖꯤꯠ ꯑꯄꯣꯛꯄ ꯄꯤꯁꯛ, KH ꯗꯦꯕꯤꯗ ꯑꯄꯣꯛꯄ ꯏꯕꯣꯆꯧ, KH ꯁꯔꯠ ꯑꯄꯣꯛꯄ ꯀꯥꯝꯗꯦꯕꯣ, ꯈꯥꯡꯉꯕꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ KH ꯕꯤꯁꯥꯟ ꯑꯄꯣꯛꯄ ꯕꯥꯕꯨ, ꯈꯥꯡꯉꯕꯣꯛ ꯈꯨꯅꯧ ꯂꯩꯀꯥꯏꯗꯒꯤ M ꯑꯊꯧꯕ ꯑꯄꯣꯛꯄ ꯇꯣꯝꯆꯧ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ TH ꯁꯟꯗꯤꯞ ꯑꯄꯣꯛꯄ ꯏꯕꯣꯍꯜꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 35/11 ꯂꯥꯏꯁ꯭ꯔꯝ BJ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯩ ꯌꯥꯏꯗꯨꯅ ꯄꯣꯂꯤꯡ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯃꯦꯟꯖꯣꯔ ꯃꯉꯥꯡꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯂꯝꯕ JDUꯒꯤ ꯐꯤꯔꯥꯜ ꯐꯨꯛꯇꯣꯛꯄ, ꯄꯣꯁꯇꯔ ꯁꯦꯒꯥꯏꯕꯅꯆꯤꯡꯕ ꯊꯕꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯁꯦꯔꯥꯝ ꯅꯤꯀꯦꯟꯅ ꯃꯦꯗꯤꯌꯥꯗ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕ ꯌꯥꯔꯣꯏ, ꯕꯤꯁꯣꯔꯖꯤꯠ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯒꯗꯧꯔꯤꯕ ꯁꯦꯔꯥꯝ ꯅꯤꯀꯦꯟ ꯊꯣꯔꯛꯄꯗꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯇꯩ ꯃꯤꯔꯦꯞꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯕꯅꯤ꯫ ꯃꯁꯤꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯏꯂꯦꯛꯁꯟꯗ ꯁꯥꯟꯇꯤ ꯂꯩꯍꯟꯗ꯭ꯔꯦ, ꯃꯦꯗꯤꯌꯥꯗ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕ ꯌꯥꯔꯣꯏ, ꯀꯅꯥꯅꯣ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯍꯥꯏꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ TH ꯕꯤꯁꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯔꯖꯤꯠꯀꯤ ꯀ꯭ꯋꯥꯇꯔꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯃꯥꯔꯆ 10ꯗ ꯚꯣꯠ ꯍꯥꯏꯗꯣꯛꯄꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯔꯦꯞ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 11ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯦꯔꯥꯝ ꯅꯤꯀꯦꯟꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯔꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯁꯦꯔꯥꯝ ꯅꯤꯀꯦꯟꯒꯤ ꯌꯨꯝꯒ ꯊꯪꯅꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ BJPꯒꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯍꯥꯡꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯁꯦꯔꯥꯝ ꯅꯤꯀꯦꯟ ꯃꯁꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯣꯐꯤꯁ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯑꯗꯨ ꯍꯥꯡꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯐꯤꯁ ꯍꯥꯡꯂꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡꯅ ꯂꯥꯛꯂꯒ ꯑꯣꯐꯤꯁ ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯣꯛꯄ ꯑꯣꯏꯅ ꯆꯪꯂꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁ ꯊꯨꯒꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯛ ꯈꯪꯗꯕ ꯑꯅꯦꯛꯄ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯇꯨꯅ ꯃꯦꯗꯤꯌꯥ ꯃꯃꯥꯡꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕꯅ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯏꯂꯦꯛꯁꯟ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯅꯣꯃꯤꯅꯦꯁꯟ ꯄꯦꯄꯔꯗ ꯁꯥꯏꯟ ꯇꯧꯗꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯔꯥ? ROꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯀꯦꯁ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯗꯦ ꯍꯥꯏꯅ ꯁꯟꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ECIꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯃꯇꯨꯡꯏꯟꯅ ꯍꯥꯐꯝ ꯊꯣꯛꯄ ꯀꯦꯁ ꯂꯩꯇꯕꯅ ꯀꯦꯁ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯉꯥꯡꯂꯒ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯒ ꯆꯠꯃꯤꯟꯅꯗꯨꯅ ꯚꯣꯠ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯪꯒ꯭ꯔꯦꯁꯅ ꯆꯍꯤ 15ꯗ ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ BJPꯅ ꯇꯧꯕꯅꯤ ꯍꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕꯗ ꯇꯥꯍꯟꯕ ꯗꯕꯜ ꯏꯟꯖꯤꯟ ꯑꯣꯏꯔꯦ꯫ ꯏꯕꯣꯕꯤ
भारत की प्राइम मिनिस्टर नरेंद्र मोदी अमदी मणिपुर की चीफ मिनिस्टर एन बीरेन लुसिंग सेंटर अमसुंग स्टेट की लेंगाक शासन मियामना अतुकी मतिक पेनद्रे निंग कायबन पिक थल्ले हाइबसी बीजेपी ना काउथोकपुगुम तौरे हाइना कांग्रेस लेजिस्लेचर पार्टी सीएलपी की लीडर ओइबतनतना हानगी चीफ मिनिस्टर ओक्रम इबोबीना फोंदोखरे वफम से हंदक पांथोकदरिबा 32 सुबह मणिपुर असेंबली इलेक्शन असिदा हिरो केंद्रदा इंडियन नेशनल कांग्रेस आईएनसी की मिरेप ओइरिबा हानगी मिनिस्टर मोरांगथेम ओकेंद्रोगी मिखल की फिराल चिंखटपगी ngasi हाइरोकता पांथोकिबा थौरमदा वांगांगदुना ओक्रम इबोबीना फोंदोखिबनी ngasi की थौरमदुदा AICC की मणिपुर की इंचार्ज भक्त चरणदास MPCC की प्रेसिडेंट MLA एन लोकेन अमदी MPCC की अतै लुसिंगबसिंग लोइनाना हाइरोक ब्लॉक कांग्रेस कमिटी की लुसिंगबसिंग अमदी मियाम सुसरुक याकी थौरमदुदा वांगांगदुना ओइबो बिना हाइखिबददी कांग्रेस ना सही तरा मंगा मणिपुर की लेंगाक शासन तौरिंगे द पाइखलंबा थबकसिंग बीजेपी ना मखोइना तौबनी हाइनबा कन्न होनरी बीजेपी की दमक इकाइबा फावी मणिपुर की केंद्र अमतदा तौदबा ओइना हाइरो केंद्रता कांग्रेस की लेंगाक शासन मतमदा पुलिस स्टेशन अनि लिंखटकी मधुगी मनुंगदा नोंगपोक सेंगमाई पुलिस स्टेशन ना इंडिया दा लेरिबा पुलिस स्टेशन की मरकता बेस्ट पुलिस स्टेशन की अवार्ड फंगलकी हाइरोक असि हानदगी हौना लमदम असि हिरम कयादा येंगनबदा यामना मरुओइबा मफम अम ओइरी सही तरा मंगादा पाइखलखिबा स्टेट असि की थबक थौरम सिंग बीजेपी की लेंगाकना मियामदा लाना उहनबा अमदी अरोनबा लालोंग कया पुथोगली अदुबु मदु माइथीबा नतना करिसु उपाय लेरोय मियामना अदुमक खंगलिबा ngaktani हाइकी मांगना मखा ताना फोंदोखिबददी हौजिक डबल इंजिन नि हाइरिबा सेंटर अमसुंग स्टेट की बीजेपी की लेंगाक सि मियामबु अवापता ताहनबा डबल इंजिन हाइबदु ओइरे मियामना बीजेपी की लेंगाक थाजबा लेरक्त्रे मखोय की लेंगाकपगी मौंग असिदा मियामना पेंदबा क्या लेरे डिक्टेटर की लेंगाक कुम बीजेपी ने चथरिबा थौंग से हंदक की मिखल असिदा मियामना सोयदना परा तंबिदुना स्टेट असिदा डिक्टेटर की लेंगाक यादे हाइबदु उटकनी मियाम की थौजाल फंगलबा मियामना याबा मियोय अदुना मिखलदा अदुमक माइ पाकनी हंदक की मिखल असिदसु कांग्रेस की मिरेप अमा हाइरोक्तगी थागलक्तुना केंद्र सि सांगदमनिंगाई ओइबा केंद्र अमा ओइहनबता नतना स्टेट असिदा लेरिबा केंद्र पुनमक मसक थोकना चावखतनबा पुनः होनमिनसि हाइनसु ओइबो बिना मखा ताना फोंदोखी अतोप पावमना NPP की फिराल लौथोखिबा अमदी थेटपदा अथिंगबा लैते अपुनबा नुपीलो हौखिबा फेब्रुवारी 13 कैराव केंद्र की मनुंग चनबा कैराव माक्तिंग मयाई लेकाय कोलुप्ता नेशनल पीपल्स पार्टी NPP की वाकर सिंगना नेशनलिस्ट कांग्रेस पार्टी NCP की फिराल लौथोक्तुना NCP की वाकर सिंगदा नुंग लंगसिंदुना लांदाखि हाइना कैराव माक्तिंग अवांग लेकाय वुमेन डेवलपमेंट एसोसिएशन ना मीडिया फोंदोरलिबासी लाइबक थीबनी NPP की फिराल लौथोखिबा अमदी थेटपदा अथिंगबा लैते हाइना अपुनबु नुपीलोप कोलुप लेकाय कैराव माक्तिंग ने सेंगदोरली हिरमसिगा मरी लेना ngasi कैराव माक्तिंग मयाई लेकाय कोलुप्ता पाउमिसिंग उनबदा MD जामिल अहमद कौबा लेकाय सिगी मियोय मन फोंदोरखिबदा इसम चम लेजब कोलुप लेकाय गी मियामदा NCP की वाकर सिंग मराल सिरकपसि यानिंगदे नुमित अदुदा कोलुप लेकाय मियामना मखल अमतगी अपन बपीखिबा लेते थौदोदुगा मरी लेना कोलुप लेकाय गी मियाम फुचैबा युमकै थुगाइदुना अकीबा पीखिबा असि कंडेम तौई मतुंगदा सिगुम्बा थौंग मत तौबीगनु हिरमसिदा मरी लेनबसिंग सुमियेंग चंगपियु हाइकी लोइनना मियामना अपाम मिरेप द बोट थादबदा अपन पीबीगनु पांथोकदरिबा मिखल असिदा पामदबा थौदोक थोहनदनबा मियाम पुन्ना होनमिनसि हाइनसु फोंदोखी।